KUMBI da LEIBA YAIMA Model Girls High School da HANGLIBA Relief Camp da LEIBA MEEOI AMANA Lok Sabha gi member Dr. Angomcha Bimol Akoijam da MATENG PANGBINABA HAIRUBADA SHEL people LAKPA NATTE HAINA KHUMLAMBA du LAIBAK THIBANI AMADI LUCHINGBA AMAGI WANGANG NATTE HAINA Relief Camp ASIDA LEIBI INMATE AMANA Pendaba Phongdorakli Relief Camp ASIDA ngasi INMATE singna singduna pangthokiba paugi mifam amada wafum ase phongdokladuna hai Thaudok ase ngarang thokibane Relief Camp ASIDA ngarang Lok Sabha gi member Dr. Angomcha Bimol Akoijam yauna luchingba kayana yengsenba lakhi Maduda lamdam asigi mapi mapa amani khanduna Relief Camp da leiriba sing asigi mateng pangbiramnaba hairubane yommai chakiduna Relief Camp da changsafam laudun leiriba sing ase amuk hana masa masagi yumda hanjinnaba hotnabada mateng pangbiyo hairubada mahakna khumlamliba paukum aduna INMATE sing da yamna nungaitaba ama ohele Relief Camp asigi oinadi awadapa khudingmak Chief Minister Nongthomam Biren amasung KUMBI asigi MLA Sanasam Premchandrana pide maramaduna Dr. Angomcha Bimol Akoijamna SHEL people LAKPA NATTE HAINA paukum pibagi mahud Relief Camp da leiriba sing ase masa masagi yumda hanjinnaba hotnabada mateng pangnaba hotnabada mateng pangge haibagi wakhal adu oina khanbiyu hainasu mahakna makhata na phongdokhi Tang terukta koi ozabi mon hoina lilikem kuting makia koi na sapatuda nisin matam da lakpa matam da koi gi awat apa kuting mak koi ozabi mon da haijai hajaba matam da ozabi mon na su hoi mana angamba kai di hona ge haibi aduga koi gi song da le diba koi gi ina masina ma de wangang kya hajada ni man ahalam bo ina hajaba matam da mayang gi mating tang pangbiu haiba wa haisida ozabi mon na lana haibadi koi gi pesa nung sa lakpa da pibi ram haibi wa khanda pubi gre ina masina haibadi pesa nung sa gi wa natte koi gi le diba image gi yum kai chang ma pateng pangbira kanda akhoi yum sa changhan biu na haibani ado jabe mona paisa rom na khallaga paisa gi dismaina id pd khoten haibira me ado akhoi gi leibe image sing ji tabani na akhoi gi thammoi da nungai taba khaitang phaujai aduga akhoi gi leibe kampi ke da gi mla haiba tare asina akhoi gi awap apadi adum yengsinbi ado ojabi mona sula akan yengsinbi ba adum jai kuding musi loina jai ado akhoi gi thammoi da ojabi mona paisa nung sa gi maram da akhoi di tawde haiba do leibe image ki khoi gi thammoi da nungai ji taba phaujai khoi gi awat apadi wa laga su ken gi email oina lebanina khoi gi awat khuding ma hairaga khoi lawjagani ja kana dagi premchandra gi ado kitang ni nungai te jabi mona du haram do